Kanglupki irangi tungda Loire Khemchand ahanba oina angang ama pamladuna Kuki khulda santigi paujel pikre. Ahalsingi wakhalda mod manadaba leiragasu hauraliba angangsingdadi madugi mami tahanba chumde Khemchand. Manipurda kanglupki irang thokraba chahi aniga tha taret ki tungda ihan hanba oina MLA Loire Khemchand angang ama pamladuna leptuna Kukisingda ing tapa purangnaba amasung nungsi chanana laiminanabagi paujel pikre tangkhulgi luchingba kharaga loinana singjamai esigi MLA yumnam Khemchand ngase yu Ukhrul district ki Myanmar galonaba litan Sire Kukising hangba relief camp amada changduna mafam aduda leiramba Kuki gi khunja singda aikhoi masel khana chaina bana waroisin amata purakpa ngamloi masina aikhoi gi chawkha thorang pumnamakta apanba thohangani haina paujel piki relief camp aduda haukiba chahi ani makhai rom hena leiraklaba Kuki khunja singi awa ana hangkibaga loinana mahangna haiki Christmas yausilakpaga loinana state asida mipum khudimangna ingtapa fibam hanjilaknaba thawni minaba matam oire Tangdu laitaba fibam hanjil hanaba hotnaba haibasina aikhoi pumnamaki khwaidigi maruoiba thorang oifam thoi malengi mafam pumnamakta mugnaba amasung khatna chainabagi thodok toina thokli adubu kanglufanigi mugnaba asina maram oiraga state ki chawkha thorangda khurau thanghanba tawroidabani wakhal tinadaba kaya leirabasu kanglup masel nungsi chanana leiminaduna state asigi mioi pumnamak chathok chasin tawbada athingba mata lehalloidabani haiki mangna makha thana hai kanglupki irang asina maram oiraga angangsinggi tunggi maraibakta akaiba tholoidabani Ahal laman singi wakhalda mod manadaba leiragasu hauraliba angangsingdadi madugi mami tahanba chumde Rural Development Minister oiringaida yumnam Khemchand internally displaced person singi yum lising tare sanaba center dagi package ama lauthaba leikrabani Meitei Furuf ki IDP singna leinaba relief camp amasu tha taret rongi mamangdagi Manipur College ta hanglakhibani Serau amadi Sogunugi IDP sing masa gi mayumda hanjul hanaba honabasu mahangna chawba mating pangki Khemchand ga loinana khongchat aduda sarugya kiba BJP state unit ki vice president Hobson Simren haiki kanglup amagi miyoina atopa kanglup amagi mafamda chatna dringai gi tanfam asida yumnam Khemchand Kuki gi khulda changduna IDP singa wari watai sanabagi thawong asi yamna singthaningai ni khongchat aduda sarugya kiba ADC gi chairman su oiramba tangkhul naga luchingba mak Loithing na haiki kumja 2023 gi May thada kanglup ki irang thorakraba matungda nakal ani yasinana bahona duna lakhibani haiki Angpukpida lam acre humpuga tareta tharamba popi yanthatkre Lo thugairaga mafam kayada popi pambi paktang nana thabada maming chaliba Kangpukpi district ta makha tana security ga apun bakangbu singna leptana popi paktak nana tharamba mafam kayada manghanba makha chathari district asida haukiba tang manga amadi taruk ta chatharakiba anti narcotics operation gi manung chana mukhaya sang laloi wakung Fai Cheljang Amadi Kangpukpi police station akonba manak nakpa akoiba mafam kayada chathakiba operation da punna lam acre humpugatareta lona yade hairabasu madubu thugaiduda yamlaba popi pambi singyan thatuna manghankhre hari chathakiba operation aduda security force ke apunba kangbuga loidana narcotics control bureau amadi Manipur lenga ki forest department ki personnel kaya su sarugyaki chathakiba operation aduda niyom lana season Sajilambani haiba Kangpuk sang kuntragani pan manghantahanki loinana harbeg nifuga mari Herbicide bottle nifuga humdoi thumgi bag kungata ruk spray kaya pipe yawa atopa khusuk khulai kaya so phangbangamki popi pambi sing mayok chathathiba operation adugi damak hanagi chief minister N Biren Manipur gi governor amadi lengak puthagat pa phongdorakli Sisipur beneficiary singna phangpham thokpa cheng phangdabagi thigatna ba khangankre Nafsa Pradhan Mantri Garif Kalyan Anna Yosna PMJKAY gi Makhada Churachandpur district ki oina phongpham thokpa cheng chada chama lauthokrabasu phongpham thokpa beneficiary singda yanthokpaga mari leinana yengsinaba Manipur lenga ki Directorate of Consumer Affairs Food and Public Distribution gi maikaidagi Churachandpur gi DC da aiba cherol thaduna khangankre Manipur lenga ki Director CAF and PDK Bono na ngasi Churachandpur gi DC da aiba cherol amana district asigi fair price of kayana Nafsa gi makhada mari leinaba mafam singi cheng chada chama chingthokre haina lenga ki mari leinaba cheda ullabasu beneficiary kaya na makhoi gi phongpham thokpa cheng phangdri hiramasigi matangda report ama department asida phanganduna chingthokriba cheng masing amadi phongpham thokpa singda phangandirba asigi matangda mathau taba action laukhanabagi wafam pali masiga loinana hiramasigi matangda chapchaba mieng ama changduna mathak thongba authority da yohanaba hairi Hostel amada sakhang da basingna nongmai ka pada mioi taraga mathoi sire taraga mari soklei
South Africa da thokpa yamna laibak thiba thokdo ama oina hostel amada sakhangdaba singna nongmai kapselakpada mioi taraga mathoi rom sikre aduga atopa mioi taraga mari romna chawna aso apan nanghankre hairi misi mina yawba thokdo sigi matangda South Africa gi police na phongdorokpagi matung ina afaba nongmai matik chana paiba mioi kharana hostel aduda lona changlaklaga mathong maram khangdana nongmai kapselambani thokdo aduda chahi ahum na ngariba angang ama yawna mioi taraga mathoi seki aduga atopa mioi taraga mari na aso apan nangki karigi damak sakhangdaba mioi sing aduna nongmai kapsel lambano haibagi chap chaba maram khangri adum oinamak thokdo adu yu thakchillaga tawrambo oigani haidi ngamkhaigi matangda yenarakpadagi Thailand na Cambodia da nongthaktagi attack chathakre ngamkhaigi matangda ungkhatnarakpadagi akanma mawngda khuthongna khraba matungda Thailand na Cambodia da nongthaktagi attack chathakre US President Donald Trump na maruoiba thodang dawduna nakalani ceasefire tawkhrabasu makha tana khuthongna baleptri Thailand gi maikaida lanmi ama sikhibaga loidana atopa nipan asopa nangkraba matungda fighter plane sing sizinaduna Cambodian military gi maruoiba mafam singna nongthaktagi attack chathakibani Thai Army gi spokesperson amana phongdokhibada local gi matamda ngasi pung 5 rom tabada nakalani akanba mawngda khuthongna bahuraki Cambodia na ngamkhaida lanmi kya thajilakpaga loinana afaba makhal gi khulai pusilakpadagi nakal ani nauna khuthongna rakhibani haina Thailand gi Air Force na mara sikhi Sri Lanka da cyclone Ditwa na sian khibami gi masing chatruka kunkataret yaukre cyclone Ditwa gi chaitheng na maram oiraga Sri Lanka da sikhibami gi masing chatruka kunkataret yaukhibaga loinana mioi cha kaya marum thiba khangdana leiri haina leiba adugi disaster management center DMC gi report na phongdokre ka henba kanba mawongda nong churakpadagi mafam kaya da khanghaudana ichau thorakpaga loinana landslide thoktuna infrastructure kaya marum amangata thoki Delhi Mirror gi report matung ina mafam kaya da mi kanba amadi mateng pangbagi thabak paikhalaba so hojik fawba mioi chamaga marfutara hena thiba khangdri leiba adugi district kunga manga maktada cyclone gi chaitheng phongbaga loinana imung lak taruka lising tara mathoi ga chamanga ga kunthra gi mioi lakun mathoi ga lising humbutara mapan chamaga kunthra ga nipan awaba tare Sri Lanka gi Ministry of Housing Construction and Water Supply na hojik fawda cyclone Ditwa na lupa crore kaya marum gi lanthong manga tan kre yumlo na balaibak na awaba taraklabada India na Operation Sagar Vandu chathaduna mi kanba amasung mateng pamgi thabak paikhali awaba tarba mafamda changsin khiba medical team gi manungda mioi humphutaraga humdoidi Indian Army gi ni hari India gi president gi Manipur khongchat boycott tawi president lakadaba numiki ayupung amadagi total shutdown law thokle korkom India gi president Draupadi Murmu na tha sigi taragani thoida pangthok kadawriba nupi langi thoramda sarugya gadawri hariba khongchat asi lamdam asida ing tappa chawkhatba purangna banate mahaki thausil amasung proxy war na kanglo masal nungsi nahandaduna kangkhong chairaba lamdam asibu hena fibam sokhanduna makhoigi loilam mara chelhanaba marau leiba khongchatni maram aduna Draupadi Murmu gi khongchat asi korkom na condemn tawbaga na tanak boycott tawi loinana India gi president lakadawri numit asigi ayuk pungama dagi hawraga makha tana iramda masida lairiba matam fawba korkom na Manipur pumba total shutdown law thokle athingba si maheu langpok ana layeng ising amasung asi anagi thabak thoram singdi council loi haina publicity committee korkom na thadorakpa cherol amana hairi cherol asina makha tana hairi bana handak September 12 da India gi Prime Minister Narendra Modi na Manipur da laklambadu higaiwa tawrambagi mahai kayam phanglabagi yengba laklambani India lengak maruoina Gujarat macha Narendra Modi amasung Amit Shah anigi thausinna ngasi Manipur asida mara sogai lejadaba micham chahumgi maya da hatok pikre micham lising kaya masagi poknampham lamdam maktada masagi yumda leijaba phangdre lambi lamjau lamhang tumhang yarik fam oihale yumthong khuding changduna chakni finiduna saidangba ama oina punsi lelhalle hauji India gi president masamak laktuna achakpa mai asida kanglup amasung political gi thau Haijin gadawribra Manipur gi apun basakta masi India na kaidongai da pamde Manipur miyang pun khidanaba furuf gi mingda lining gi mingda singsep thabada natana asokpa mafamda matam gi thum hap thakchin duna thamli asupna India na Manipur thugaina bahona ba sida pendraduna India masana atamna na Manipur muthatna bahonari ba sigi saruk ama oina mamangai da puya mai thakiba dugumna gwalta bida India gi lanmina basta Manipur thaba wahai muthatlu furup amasung lining gi mingda Manipur gi lenga khaidokna bahonari aduga afaba saduna India gi president na senglaba nupi lan gi thoram saruk yagani haiduna lakli hauki basahi 1904 amasung 1939 da Manipur gi ima singna loi mapu British gi mayok ta thengnari ba nupi lan adumak lamdam sigi leimai degi loi lam maru phuktatuna iramda Manipur da ningtam balengak lingnana bani lan animak ningtam gi ihau langnaba
Imasingna mai pakhi lan animak mioibagi puwarida atangmani Manipurda hokhiba chahi kayagi mamangdagi pangthokliba nupilan ningsing thoram asida loilam maru fuktadtuna ireiba kining tamba hanjinaba imasingna masagi hakchangdagi angangba ikheng chinthaduna amadi kaisum sangi awaba khangduna changsinkiba ihau adubu ningsingbani adubu handak Indiagi luching pural oiriba President Draupadi Murmuna nupilangi thoram sarukyagani haribasi asengbadi Indiagi President nupilan mangthokpalak Pani haina korkom na lawi maram aduna India gi president gi Manipur gi khongchat ase korkom na condemn tawbaga natana boycott tawi hairi Japan da dementia gi case yam khalakpana AI gi mateng lawgadawi Japan da dementia ningsingbagi matik mayai mangkhibagi case masing yam khalakpaga loinana ahal oiraba mioi kaya marum chahi khudingi mayumdagi thokraga mangkhibagi khudongchadaba mayoknari police ki data matung inna kumja 2023 da dementia gi patient lising taraga nipan mayumdagi thokraga hanjillakhidre hariba mioi sing adugi manungda mioi chamanga rom asi bhakchang oina fangki kumja 2012 ka changdam naduna yengbada hojik Japan da ahal oiraba migi masing saruk ani rom hengalakle mausana chahi yam sillaklaba mioi sing ningsingbagi matik mayai hengalai maduna maram oiraga ahal singi mateng pangbinaba imungi mioi ama natragana kanaguma mioi ama nekpa mathau tai health ministry gi report matung ina dementia gi khudongchadaba mayoknaraba mioi singi mateng pangnaba tharang lokhatpada yen trillion taragamari rom chading tawba mathau tai oiraliba fibam asida Japan imung manungi khudongchadaba sing kokhanabagi pandamda technology gi mateng lognaba tharang paikhalakpani leiba adugi mafam pubnamakta GPS ta base tawba system kaya marum khanbaga loinana mayumdagi thokraga hanjinfam khangdraba mioi singi khongul linabagi tharang lokhale mafam kharadadi dementia ga sagona aduna hingliba mioi singi hakchangda akhanaba khulai ama haplaga hariba mioi aduna chaliba mafam khudimak ngamnaba honari leiba aduda mioi bana punsi ki chang hengalakpa maramna dementia gi case masing yam khalakpani laina makhal ase mangjawnana khangdoknabagi pandamda tonganba khulai kaya marum segmanaba honari company amana AI sizinaraga mioi ba amagi hakchangi fibam chatpagi mawong mato amasung dementia haugalakpada uthorakpa layong khangdoknaba honari chahi yamsilakpaga mari lainana ohelakpa laina asi matam chana khangdokpa ngamlabadi tongan ba pambang kaya sizinaduna ningsingba ngambagi matik mayai manghandaba ngami haina Fujitsu company gi spokesperson Hidenori Fujiwara phongdoki masida sunatana Waseda University gi researchers singna dementia patients singi mateng pangnaba humanoid robot ama semgatnaba tharang lokhatpa hore kg chamagi yangkhai lumba robot asina mioi amaga chamanaba mawongda dementia patients singi mateng pangma ngami matam kharagi matungda Japan gi imung khudingmakta siguma makhalgi humanoid robot amamam thambagi fibamda leire hairi